Hello, good evening. Kung ngasi si More check post kondong line bida near kondong line bida like More check post ida we illegal weapons sumba transportation ki lakadore have sing na bai pawma kakna ba pawma le bida ki kuna kan momong da section thrang lokot pa horoki chawrakna pung ani ge dai da koi gi swift desire gari ma yamna chingna ningai oi mong da lakpa thengna ki masi koina khamaga koi haiba timsina detect to timsina khamaga kan momong da section thang lokot pa loina na thiba humba thabak chatharaki haiba gari asi thori nupa asi khaijamang tongtang 30 years son of ngangjapong tongtang of Yangongung village More hojina More ward number 1 de leiba nupa asini magi gari asi koina thiba humba gi thabak tobada Glock 21 generation 4 USA made oiba nongmai taruk asi magi gari dei phangba ngamki masiga loinana Smith & Wesson na saba bodyguard MNP ane thaba nongmai simasu thengnaki masida natana nongmai gi accessory parts mayam su thengnaki cleaning rod taruk andagi akoi gi pistol grip pair trying to yama andagi ice shape plastic fiber accessories ama aduga 11 cable lock masi chokoi thengnaki haibu nupa si mana Purpose sini mai gari si sini de pangi bawi pancing asi koi sis taure sung nupa si koi phare amsung phari ba kulai sing asi ga nupa si ga chi koi More police station further necessary action gi damakta koi sinare